ꯂꯥꯛꯂꯤꯕ ꯃꯦ 22 ꯐꯥꯎꯕꯗꯤ ꯃꯐꯝ ꯈꯔꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯍꯥꯏꯅ IMD (Indian Meteorological Department) ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ IMD ꯅ ꯉꯁꯤ ꯊꯥꯗꯣꯔꯛꯈꯤꯕ ꯋꯦꯗꯔ ꯐꯣꯔꯀꯥꯁꯠ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯦ 19 ꯑꯃꯁꯨꯡ 22ꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯃꯐꯝ ꯈꯔꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯃꯦ 22ꯗꯒꯤꯅ 24 ꯐꯥꯎꯕꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥꯒꯤ ꯃꯐꯝ ꯈꯔꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ, ꯅꯥꯒꯥꯂꯦꯟ, ꯃꯅꯤꯄꯨꯔ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯌꯦꯡ ꯃꯦ 18ꯗꯒꯤꯅ 22 ꯐꯥꯎꯕ ꯑꯈꯥ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯇꯥꯡꯁꯤꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ, ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ PM ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯦꯒꯤ 22 ꯐꯥꯎꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ꯫ ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗ ꯀꯨꯀꯤ MPꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯪꯂꯥꯇꯣꯝꯕꯤꯗ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLF 7 ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯣꯛꯁꯣ ꯀꯦꯁ ꯆꯍꯤ 10 ꯖꯦꯜꯗ ꯊꯕꯛ ꯁꯨꯕꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯈꯟꯅꯕ ꯀꯨꯀꯤꯖꯣꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄ ꯑꯁꯤꯕꯨ ꯀꯨꯀꯤ CSOꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ MP ꯃꯅꯤꯄꯨꯔꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯋꯥꯍꯔꯂꯥꯜ ꯈꯥꯎꯀꯤꯝꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯄꯤꯁꯤꯟꯈꯤꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯅꯥꯊꯩꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯒ ꯑꯈꯟꯅꯕ ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯁꯦꯐꯇꯤ ꯑꯃꯗꯤ ꯗꯤꯒꯅꯤꯇꯤꯗ ꯁꯤꯡꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯖꯖ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯅꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯜꯂꯤ NCR KSOD NLCR ꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯖ ꯂꯨꯆꯤꯡꯕ 3 ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯀꯨꯀꯤꯖꯣ 14 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯆꯤꯡꯒꯤ ꯂꯝꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯡ ꯑꯃꯗꯤ ꯀꯨꯀꯤꯖꯣ 14 ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ NSCN IMꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ KSOD NCRꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯪ 2012ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯍꯟꯗꯛ ꯁꯦꯅꯥꯄꯇꯤꯗ ꯀꯨꯀꯤꯖꯣ 14 ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒ NSCN IM ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯁꯤꯖꯐꯤꯌꯥꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯐꯥꯖꯤꯟꯈ꯭ꯔꯕ ꯀꯨꯀꯤꯖꯣ 14 ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯛ ꯁꯟꯅ ꯀꯣꯅꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯒꯗꯕꯅꯤ꯫ ꯖꯖ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ NIA CBIꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯪꯂꯥꯇꯣꯝꯕꯤꯗ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯃꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯁꯥꯗꯕ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯊꯣꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯪꯂꯥꯇꯣꯝꯕꯤꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ
18 ꯅꯥꯒꯥ ꯃꯤꯆꯝ 19 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 12 ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ 6ꯅ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯊꯝꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ LPNRMꯒꯤ ꯃꯈꯥꯗ ꯀꯧꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯥꯏ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯀꯪꯂꯥꯇꯣꯝꯕꯤꯗ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯝꯗꯤꯡꯂꯣꯡ ꯀꯪꯂꯥꯇꯣꯝꯕꯤꯗꯒꯤ ꯁꯨꯃꯤꯇ꯭ꯔꯥ ꯋꯤꯖꯨꯅꯃꯥꯏꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯏ꯫ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯐꯤꯚꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯂꯒ ꯂꯩꯈꯤꯒꯗꯧꯔꯤ? ꯅꯥꯒꯥ ꯃꯤꯆꯝ 6 ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯊꯥꯗꯣꯔꯛꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯍꯟꯗꯅꯕ ꯇꯛꯁꯤꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯑꯃꯗꯤ ꯊꯧꯁꯥꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯗ ꯈꯨꯗꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯝꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯊꯣꯛ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯅꯥꯒꯥ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯈꯤꯕ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯕꯒꯨꯝꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯝꯕ ꯇꯥꯔꯕꯗꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯑꯊꯨꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯨꯁꯃꯤꯇꯥ ꯋꯤꯖꯨꯅꯃꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥꯟ ꯀꯪꯂꯥꯇꯣꯝꯕꯤ ꯅꯥꯒꯥ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯨꯗꯤꯁ ꯑꯕꯣꯏꯃꯥꯏꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯍꯦꯟꯅ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕ ꯑꯃꯗꯤ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯑꯣꯠꯄ ꯅꯩꯕ ꯑꯃꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯑꯁꯤꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯅꯤꯡꯕ ꯄꯣꯛꯏ꯫ ꯊꯣꯏꯗꯣꯛꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯦꯔꯣꯔꯤꯁꯠ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯣꯛꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯖꯁꯇꯤꯁ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯈꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯂꯣꯏꯅꯅ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯄꯨꯜꯂꯒ ꯏꯔꯝꯗꯝ ꯑꯁꯤ ꯀꯜꯍꯧꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯖꯨꯗꯤꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦ 22 ꯐꯥꯎꯕ ꯅꯣꯡ ꯆꯨꯈꯤꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯂꯥꯛꯂꯤꯕ ꯃꯦ 22 ꯐꯥꯎꯕꯗꯤ ꯃꯐꯝ